ꯊꯥꯁꯤꯒꯤ ꯇꯥꯡ 12ꯗ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ NIAꯅ ꯐꯥꯈꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯃꯤꯑꯣꯏ 3 ꯑꯗꯨ NIAꯒꯤ ꯀꯣꯔꯠꯇ ꯅꯨꯃꯤꯠ 12ꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ 3 ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯣꯟꯆꯥꯛꯇꯒꯤ ꯊꯣꯛꯆꯣꯝ ꯁꯝꯖꯥꯏ ꯁꯤꯡ, ꯑꯇꯣꯞꯄ ꯃꯤꯡ ꯁꯤꯗꯕ ꯃꯄꯨ ꯆꯍꯤ 95, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ TX ꯏꯕꯣꯇꯣꯝꯕꯤ ꯁꯤꯡ, ꯌꯥꯏꯁ꯭ꯀꯨꯜ ꯍꯤꯔꯨꯍꯨꯟꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯃꯌꯨꯝ ꯑꯅꯟꯗ ꯁꯔꯃ, ꯑꯇꯣꯞꯄ ꯃꯤꯡ ꯏꯪꯕ ꯆꯍꯤ 50, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ L ꯏꯟꯗꯦꯁꯣꯔ ꯁꯔꯃ, ꯑꯃꯁꯨꯡ ꯁꯂꯥꯝ ꯀꯩꯈꯨꯗꯒꯤ ꯁꯂꯥꯝ ꯏꯕꯣꯝꯆꯥ ꯃꯩꯇꯩ, ꯑꯇꯣꯞꯄ ꯃꯤꯡ ꯂꯟꯗꯥꯕ ꯆꯍꯤ 39, ꯑꯄꯣꯛꯄ ꯂꯣꯀꯦꯁꯣꯔ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯉꯔꯥꯡ ꯗꯦꯜꯂꯤꯗ ꯂꯩꯕ NIAꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄ꯭ꯔꯦꯌꯔ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯃꯈꯣꯏ 3ꯕꯨ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 19 ꯐꯥꯎꯕ ꯅꯨꯃꯤꯠ 12ꯒꯤ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈꯤꯕꯅꯤ꯫ ꯃꯈꯣꯏ 3ꯒꯤ ꯃꯊꯛꯇ ꯀꯦꯁ ꯅꯝꯕꯔ RC23-2023-NIA-DLI ꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯃꯤꯂꯤꯇꯦꯟꯠ ꯑꯥꯎꯠꯐꯤꯠꯁꯤꯡꯒ ꯂꯧꯇꯨꯅꯗꯨꯅ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯕꯒꯤ ꯃꯔꯥꯜ ꯁꯤꯔꯤ꯫